ngasimak malem asigi mafam kaya amada loiba naidraba lanfam kaya ama adumak sokneduna leiri lanfam marak asida ngasi ekoina hingliba malem asigi oina khwaidigi yamna tamthiba khulai amani haiduna fongdoknariba khulai amaki matangda ngasi yingbinasi hauzi lepa leitana soknariba Russia amasung Ukraine gi oiba lanfam asida NATO gi mateng asina ka hena pangselakuna maram oiduna hauzi asi Russia gi manung chakchinba mafam kaya amada lepa leitana attack chatharakli adubu karigumba soknariba lanfam asida Ukraine hairiba countries ki leiriba lenga asugi panda moina hauzi Russia asida luchingduna masibu lenga paiduna leiriba luchingba Vladimir Putin amasung maki makada leiriba military commander sing asibu lushin kiba haiba pandam asida soiduna mai pakiba taragadi mikup kharagi matungda Ukraine hairiba country asida laidadana super ball ni hairiba USA hairiba country asi forwa yauna malem asigi mafum kaya amada nuclear weapons sing ki oiba nong churakpa yana lei masigi maramdi ngasi ekoina Russia hairiba country asigi oina leiriba the perimeter natragana the dead hand hairiba system asini khudingmapu anoba video amada amukka hana tarana ukchari ngasi video asida macham amada malem asibu manaba miyeng amada porakna bagini haiba wakalon asigi pandamda communism gi oiba idea asibu shandokna bagi damakti yamna kanna honaramba Soviet Union hairiba country asigi successor ni hairiba Russia hairiba country asida ngasimak leiriba the perimeter natragana the dead hand miyoi kyamagi maikei degi hena doomsday haina khangnariba system asigi matangda amuk punna mijing tabinasi hauzi Russia hairiba country asigi oina nuclear arsenal missile dabu hapkera amadabu hapkera khulai oina sijinnaba yaraba nuclear weapon asi lishing mariga chahunga mapal lei hairiba masing asi miyamda fongdokpa Wikipedia da available oiba publicly mayamna panaba number aduni khudingmakna loinamak khangnarabani madudi country khudingmakki oiba makoigi arotpa khushu khulai kaya amasu adumak losenduna thamnari haibasi masi open oire hairiba Europe dagi hauraga USA hairiba country khudingmakki oina loinamak top secret oina thamnaba ngaktani matang asida aikoina yengadoribasi hauzi Russia gi lishing mari hena leiriba makoigi oiba nuclear weapons sing asi sijinnanabagi damakta yamna tamthiba amasung yamna kiningai oiba system ama oina leiriba the dead hand hairiba system asini yamna chamna hairibada the dead hand natragana perimeter hairiba Russia gi oiba system asi Russia hairiba country asigi oina leiriba nuclear weapons sing asi sijinnabagi damakta semba system amani masigi madongina karigumba Russia hairiba country asida atopa country singki maikeidigi nuclear weapons singna attack chathaduna attack torko matamda makoigi leiriba luchingba amasung leiriba military commander sing asi hatkraba fawbada leiriba system asina automatically miyoiba amata yaugdana Russia gi oina leiriba nuclear weapons sing asi hanadagi hauna set tawduna thamlamliba location asida mathang manaw naina lepa leitana leiriba makai adumak launch tawraknabagi oiba system asini The Doomsday Device haina su khangnariba system asina Russia hairiba country asigi leimai asida nuclear radiation sing leibra amasung seismic activity asina kamdauna leiri bomb na chingba kaya am pokhairakki pressure gi oina leiriba sensor amasung early warning radar gi oiba data sing asi mapung fa na khomjilaba matungda communication gi oina leiriba system asin nainaraba matungda Russia hairiba country asida yamna chawa attack ama chatharakle haibagi oiba chingnaba adu leiba taragadi makoigi maikeidigi Russia gi oina hanadagi hona set tawduna leiriba nuclear weapons sing asi load tawsinduna target kaya amada lepa leitana kapthoraknabagi damakta sem sarakadoribani masi sem sarakpa matamda system asigi maikeidagi confirmation oinabagi damakta system asibu manage tawduna leiriba Russia government ki oina leiriba military gi oiba luchingba amasung Russian president chingba asida pau phaunabagi damakta honarakadoribani matam aduda karigumba system asina tharakliba signal aduda miyoiba amatana pakum piraktaba taragadi leiriba luchingma sing asi leikidre haiba wakallon asida hairiba system asina hanadagi hauna set tawduna leiriba mafam sing asida kolai sing asi lepa leitana attack chatharakadoribani chatharakadoriba attack asi mafam ama khaktadagi chatharakadaba attack nate mafam kaya ama hanadagi hauna system asina coordinate tawduna thamkrabani lainungi mafam kaya amada aikoina khangdaba mafam kaya ama secure oina leiramba adu mafam adudagi thoktuna su kablakani mobile oina puthok pusin tawba yaba vehicle singdagi su launch tawrakani aduga maru oina samundrugi irolungda chatliba submarine sing asidagi ikang khangawdana mafam ama hektadagi fawgatuna su adumak kablakadoribani aduga hauji amuki hena tamthiribasina Russia hairiba country asi makoigi oiba hypersonic missile
Malay masigi layriba defense system amatana madubu counter tawduna madubu intercept tawba ngamloi haiba wafam asi yamna chawna fongdoktuna layribadi. Hairiba system asi activate tawraklaba matungda maruoina target tawrakaduriba mafam asi USA hairiba country asini. USA hairiba country asigi maruoiba political leaders singna layriba amasung makogi oina layriba military base country asigi manungda layriba mafam kayasing asi men oina target tawrakani. Madugi makha taba oina USA hairiba country asina Asia dabu oigera natragana Africa dabu oigera makogi oina layriba military base sing asisu loinamak target yauri hairi. Masida khwaidagi maruoiba target oigedoribasi USA gi political center oiriba Washington DC, Pentagon amasung White House hairiba mafam asini. Masigi makha tarakpa asina Russia hairiba country asigi khwaidagi yamna chawba yeknaba North Atlantic Treaty Organization isam samna aikoina NATO haina khangnariba military alliance asigi layriba makogi oiba military asset amasung base sing asini maruoina France, Germany, Poland na chingba mafam sing asini hena target tawrakadoriba asi. Masida Russia gi Southeastern thangba sarukta layriba Japan amasung Korea na chingba country sing asida hauzik USA gi maikaidi gi Russia asibu question nabagi damakta saduna layriba military base sing asisu yamna mayek sengna palli. Maruoina USA hairiba country asigi khulai gi oina yamna chawba mafam ama oiriba Guam hairiba US gi military base asisu adumak yauribani. Masini Russia gi oina layriba perimeter natragna the dead hand haina khangnariba nuclear weapons sing asi sijinnanabagi damakta yamna tamthiba khulai ama oiriba system. Matang asida hauziki matam asida khwaidagi yamna inaba natragna hairiba system asigi yamna chawba drawback ama haiba tairagadi. System asi semi automatic ni miyoibagi oiba intervention matau tai hairagasu ayama matamda system na thabak tawba masi automatic oiba pot ama yarukpanina masina maram oiduna hauziki matam asida si modern warfare asida di cyber warfare amasung makal maka kaya gi oiba hacking gi oiba risks asi yamna chawna leibanina atopa countries singi maikaidi gi masibu sijinnaduna yamna chawba catastrophe ama porakpa yai. Masida sunatana layriba country sing nataba tonganba private oiba group amagi maikaidi gi su hairiba khulai asibu assess tawnabagi damakta lokshin kiba yabagi oitukpa adusu adumak lai haidon expert kaya amagi maikaidi gi akiba adumak fogdoknaduna lakli. Masinatre haiba taragasu hauji Russia amasung Ukraine gi oiba landform su thokli. Masidasu Russia gi oiba manung changsinba mafam kaya amada yamna chawba attack sing Ukraine gi maikaidi gi adumak pangthokpa ngamlakli. Hauziki oina layriba matam asida lan soknaba haibasi yamna tuba escalation amasung makal maka kaya gi oiba kusu khulai advance oiba sing asi sijinnaduna lan tawnaba asi yamna tenba matamda yamna chawba escalation amani. Maramaduna hairiba system asina masigumnaba matam ama lakpa matamda Russia hairiba country asigi communication system asibu kaithakiduna makoina tharakliba signal adu matam chana response tawba ngamhogdaba taragadi Russia hairiba country asi maithire achauba attack ama nangkre makoigi luchingba sing sikre haiduna system asina khulai sing asibu launch tawrukpa taragadi malem pumbagi oina yamna chawba disaster ama oigedoribani. Thorakliba source kaya sing asigi maikaidi gi fongdokpagi matung ina Russia hairiba country asigi dead hand hairiba system asina target tawriba asi USA amasung NATO gi oina layriba country sing ni haina fongdoknabasu adumak lay tawbatuba miyoi kya amagi maikaidi gi adumak Russia hairiba country asina mutkiba taragadi fajakraba Russia hairiba country asi laytana malem asi laybagi value layte maram aduna punnamak mangbinagani haiduna malem asigi mafam khudingmakta set tawduna thammi haibagi oiba wafamsu adumak fongdoknaba yauribani. Fare masina dead hand natragana perimeter hairiba system asi matau karam tawduna thabak tawgadori masina karino haiba wafam sing asini. Matang asina amuk hairiba system asi karigidamakta develop tawrakibano haibadugi oiba historical context kara yengbinasi. Matamdu malem asigi anishuba lanjau loikraba matungda allied force ta punna lan thengnaramba Soviet Union amasung USA hairiba country anisigi marakta malem asigi superpower oinabagi damakta yamna kanba lanjau ama thorakpa matamni. Fongna thoraktuna khulai sijinnaduna mai onsinnaduna thengnabagi mahutta tongan magi oiba ideology da thajahanduna piklaba country kaya ama sijinnaduna thengnakiba Cold War gi oiba landform aduda USA amasung European countries sing asigi maikaidi gi western thangba saruktagi tapna eastern thangba saruk asida makoigi oiba democratic ki oiba system asina khwaidagi foba system ne haiduna tapna countries sing asi convince tawduna makoigi side oihalakpuna. Nakalama romda Soviet Union hairiba asigi maikaidigina communism asina malem asigi amata ngairaba achumba chana kangloni masina khwaidagi farabani amata ngaiba midyengni haiduna eastern thangba saruktagi western thangba Europe lom fawba tapna chatharakpa makha thangba ronda Afghanistan fawba yawna mafam kaya ama tapna changsilakpa. USA amasung European countries singi maikaidigi Soviet Union gi expansion asi thingnabagi damaktani haiduna North Atlantic Treaty Organization NATO haiba military alliance ama linkhaltuna
ꯏꯁ ꯋꯦꯁꯇꯔꯟ ꯊꯪꯕ ꯁꯔꯨꯛꯇꯒꯤ ꯁꯣꯚꯤꯌꯦꯠ ꯌꯨꯅꯤꯌꯟꯕꯨ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇꯒꯤ ꯀꯣꯏꯁꯤꯟꯕ ꯍꯧꯔꯛꯄ 1980ꯁꯀꯤ ꯃꯇꯝꯅꯤ꯫ ꯀꯣꯜ ꯋꯥꯔꯒꯤ ꯑꯣꯏꯅ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯋꯦꯁꯇꯔꯟ ꯕ꯭ꯂꯣꯛꯇ ꯂꯩꯔꯤꯕ US ꯑꯃꯁꯨꯡ ꯌꯨꯔꯣꯄꯤꯌꯟ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯛꯁꯄꯥꯟꯁꯟ ꯑꯁꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯖꯤꯜꯂꯛꯄ, ꯁꯣꯚꯤꯌꯦꯠ ꯌꯨꯅꯤꯌꯟꯕꯨ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇꯒꯤ ꯀꯣꯏꯁꯤꯟꯕꯗ ꯅꯠꯇꯅ ꯌꯥꯝꯅ ꯅꯛꯄ ꯃꯐꯝꯁꯤꯡ ꯐꯥꯎꯕ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯁꯣꯚꯤꯌꯦꯠ ꯌꯨꯅꯤꯌꯟ ꯑꯁꯤꯕꯨ ꯌꯥꯝꯅ ꯆꯥꯎꯕ ꯊ꯭ꯔꯦꯠ ꯑꯃ ꯂꯥꯛꯄꯗꯒꯤ ꯃꯈꯣꯏ ꯑꯁꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯐꯤꯚꯝ ꯑꯃꯗ ꯂꯥꯛꯂꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯑꯀꯤꯕ ꯂꯩꯔꯛꯄꯗꯒꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯁꯣꯚꯤꯌꯦꯠ ꯌꯨꯅꯤꯌꯟꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯑꯁꯤ ꯃꯨꯠꯈꯤꯕ ꯇꯥꯔꯒꯁꯤ ꯅꯈꯣꯏꯁꯨ ꯌꯥꯎꯅ ꯄꯨꯟꯅ ꯃꯨꯠꯃꯤꯟꯅꯕ ꯌꯥꯕ ꯍꯥꯏꯕ ꯃꯁꯤꯒꯤ ꯑꯣꯏꯅ ꯄꯦꯔꯤꯃꯤꯇꯔ ꯅꯠꯇ꯭ꯔꯒꯅ ꯗꯦꯗ ꯍꯦꯟ ꯍꯥꯏꯔꯤꯕ ꯁꯤꯁꯇꯦꯝ ꯑꯁꯤ ꯗꯦꯚꯦꯂꯞ ꯇꯧꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯁꯤꯁꯇꯦꯝ ꯑꯁꯤ ꯂꯥꯛꯈꯤꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯃꯔꯝ ꯑꯅꯤ: ꯏꯍꯥꯟ ꯍꯥꯟꯕꯗ 1980ꯁꯀꯤ ꯃꯇꯝꯗ USSRꯒꯤ ꯑꯣꯏꯕ ꯑꯣꯄꯔꯦꯁꯟ ꯔꯥꯏꯟ ꯍꯥꯏꯕ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯑꯣꯄꯔꯦꯁꯟ ꯑꯗꯨ ꯆꯠꯊꯕ ꯃꯇꯝꯗ USAꯒꯤ ꯃꯥꯏꯀꯩꯗꯒꯤ USSRꯒꯤ ꯃꯊꯛꯇ ꯍꯥꯟꯅ ꯑꯦꯇꯦꯛ ꯆꯠꯊꯅꯕꯒꯤꯗꯃꯛꯇ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯕ ꯂꯣꯏꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯁꯣꯚꯤꯌꯦꯠ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯟꯚꯤꯟꯁ ꯇꯧꯈꯤ꯫ ꯑꯅꯤꯁꯨꯕꯗꯅ 1983ꯗ ꯑꯜꯕꯔꯠ ꯑꯥꯆꯔ ꯍꯥꯏꯔꯤꯕ ꯅꯦꯇꯣꯒꯤ ꯃꯤꯂꯤꯇꯔꯤ ꯑꯦꯛꯁꯔꯁꯥꯏꯖ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯣꯚꯤꯌꯦꯠ ꯑꯃꯁꯨꯡ ꯅꯦꯇꯣ ꯑꯅꯤꯃꯛꯀꯤ ꯃꯔꯛꯇ ꯌꯥꯝꯅ ꯆꯥꯎꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯃ ꯊꯣꯛꯄ ꯌꯥꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯃꯈꯛ ꯊꯣꯛꯈꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯇꯝ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯁꯣꯚꯤꯌꯦꯠ ꯂꯤꯗꯔꯁꯤꯡꯗ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯃꯥꯟ ꯁꯤꯁꯇꯦꯝ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯚꯜꯅꯔꯦꯕꯜ ꯑꯣꯏ, ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯨꯝꯂꯕ ꯁꯤꯁꯇꯦꯝ ꯑꯃ ꯗꯦꯚꯦꯂꯞ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕ ꯁꯤꯁꯇꯦꯝ ꯑꯁꯤ ꯍꯧꯗꯣꯛꯈꯤꯕꯅꯤ꯫ ꯉꯁꯤꯗꯤ ꯀꯣꯜ ꯋꯥꯔꯒꯤ ꯑꯣꯏꯕ ꯏꯔꯥ ꯑꯗꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯁꯣꯚꯤꯌꯦꯠ ꯌꯨꯅꯤꯌꯟ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯊꯈ꯭ꯔꯕ ꯃꯇꯨꯡꯗ ꯔꯁꯤꯌꯥ ꯈꯛꯇꯃꯛ ꯉꯥꯏꯍꯧꯔꯦ꯫ ꯇꯧꯕꯇꯕꯨ ꯅꯦꯇꯣꯒꯤ ꯑꯣꯏꯕ ꯑꯦꯛꯁꯄꯥꯟꯁꯟ ꯑꯁꯤꯗꯤ ꯉꯁꯤ ꯐꯥꯎꯕ ꯂꯦꯞꯇ꯭ꯔꯤ, ꯃꯔꯝ ꯑꯗꯨꯅꯕꯨ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤ ꯊꯦꯡꯅꯔꯤꯕꯁꯤꯅꯤ꯫ ꯉꯁꯤꯃꯛꯁꯨ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯗꯦꯗ ꯍꯦꯟ ꯅꯠꯇ꯭ꯔꯒꯅ ꯄꯦꯔꯤꯃꯤꯇꯔ ꯍꯥꯏꯔꯤꯕ ꯁꯤꯁꯇꯦꯝ ꯑꯁꯤ ꯑꯦꯛꯇꯤꯚ ꯑꯣꯏꯅ ꯊꯝꯂꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯃꯈꯣꯏꯒꯤ ꯃꯤꯂꯤꯇꯔꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯕ꯭ꯂꯤꯀꯦꯂꯤ ꯊꯣꯛꯂꯛꯇꯨꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯁꯦꯀꯦꯟ ꯁꯇ꯭ꯔꯥꯏꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯏꯟꯁꯨꯔꯦꯟꯁ ꯄꯣꯂꯤꯁꯤ ꯑꯃꯒꯨꯝꯅ ꯂꯩꯔꯤꯕ ꯁꯤꯁꯇꯦꯝ ꯑꯁꯤ ꯔꯁꯤꯌꯥꯅ ꯀꯥꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯄꯤꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯈꯤꯕ ꯁꯤꯁꯇꯦꯝ ꯑꯃ ꯑꯣꯏꯖꯕ ꯇꯥꯔꯒꯁꯨ, ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯃꯗ ꯍꯥꯏꯔꯤꯕ ꯁꯤꯁꯇꯦꯝ ꯑꯁꯤ ꯂꯩꯕꯅ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯅ ꯐꯥꯎꯕ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯛꯇꯅꯕꯒꯤ, ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤ ꯈꯨꯗꯤꯡꯃꯛꯅ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯛꯇꯅꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯔꯝ ꯑꯃ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯗꯤꯐꯦꯟꯁ ꯂꯥꯏꯟ ꯑꯃ ꯑꯣꯏꯅ ꯉꯁꯤꯃꯛꯁꯨ ꯑꯗꯨꯃꯛ ꯂꯩꯔꯤ꯫